Hello friends, Manipuri Homemaker Channel na mayambu taramna oksari. Ngasigi mathel sidi yamna nauba mathelne amukta su chadriba. Ado mayam ai video bu ai channel bu support tawbibo na subscribe tawbiramo, bell icon so on tawbiramo video lakna ba. Aduga like tawbu su kaubiganu ko. Ado mayam numang kha mabangi pickle achar se amukta su chadri ai shongtang how we yenge na try to jabune do yamna thajadana dugi matik how le rambai wani angang na bo yamna how na jai ai gi cha singna ado kamaina akoi gi numang khama pa na pickle kamaina semge do mayam angtang yengmina che duga akoi gi numang kha si chu medicinal plant ni dana lok khuba khopa adhegedi asthma laiba khopa da su yamna phaba adugumba medicinal plant makhal amani ado kamaina semge dongtang yengche do aina hoji numang khama pan se anira humlak yam phajana chamthoe tin gang pe ke yaw khopa loina khandoe aduga si anira humlak chamthoaga khoige nje strain tawraga ma se machum da halaga ngtang kangan ne sida sigi chalone sida aina keno tawge machum da halage chumdana ba hapjalage aduga akhoi pickle semba se akhoi moisture oi handaba ising yaw handaba karigumba ising je yawragadi fungus ka khatlaga pickle se matam kuina thamba yaroi doine ba aduna noni ni jida dum fungus ka khatlaga chaba yaroi doine khadai ababa amda akhoi phajana sumaina sandoga ising ji tap tap khan napthoke yam thuna kangna ba fen ni khangde nungsa dani khangde pungai mu pungmu haipetang ma se moisture to lokthokna bagi damakta ising je yaudana ba haipetang phobiro yam thuna su kange ma se yam pa banina duga magi makhok kelakpa singje sisu lokthokpiyo pickle semba kanda duna masala semna ba gas on tawraga pen thangale koi hopje spoon nama hape aduga jira sina 1/3 spoon nama hape dugi methi sina half spoon nama hape aduga koi hangam maru se apobani sigi se spoon amaga tangkhai hape si haipetang low flame da nam khidang nung sirapadu dukanda dum muthatlaga yare makon su petek petek lawna tholokpane duna sigi maru marang singchida magi moisture adu lawthokna ba haipetang ngawbani adu gas muthatlaba matungda haipetang ngawbiyo otpiyo natraga din kasalakadoine ba desi haipetang ingdarakpada amu grinder da grind tawthoke inge aduna tang takthokage aduga ma se powder tangna takpigano haipet pickle sembadadi powder tawna takpase mahau yamna leibane manam su yam nungsiba aduna achathau se haipetang amuk sahallage sahanna ba gas on tawga pen thangale chathau se khogi spoon na chauba manga muki sangne ma se khogi manen mai khu haipetla ko do da dum muthatlaga yare magi hingnam do lokthokpagin aduna akhoigi numang khagi stem makhok sing si mathanda loi kelapane si si lokthokpi aduna masala je spoon da khai ma ha pe thum su khara ha pe ya da bachangda kashmiri red chili ne si am hau bane kala jira kitanga ma ha pe dagi di masala dune adi thau dune prepare tawba jingdo loina hamchale chana mix tawrage manam ga je khunung sema dagi numang khagi manam haipetanga sulae yam hawbani thajadana aduga khoigi pickle semba se vinegar se amaru oi ko masina khoigi preservative ki mathau tawdoine ba adudagi di si haipet sintaka tawraga mahau yam lehelle spoon macha ani ka hapaga phajana mix tawre do aigi nungshiraba viewers sing aigi video se kitang nungai ba phawbiragadi makhagi angang mana red na subscribe thaba button sida nambiramo duga like comment su pibiramo mathangi video da anau ba nungai ba video pu duna laksage kana ba video bye bye